Ana Layengda Tangaifadana Changba Hidakki Mamal Chada Hengatlagani. Mamang sahida National Pharmaceutical Pricing Authority na Wholesale Price Index Yenglaga Hidakki Mamal Chada Hengatki. Miyoy ba na hingbada Changba Tangaifadaba Chana Tangnaba Polam Singi Mamal Wangkalakpagi Kudong Chada Bamayok na ringayda. Ana Layengda Sizinagaba Hidak Singi Mamal Chada Hengatlagani. Painkiller, antibiotic, anti-infective, cardiac medicine gay mamal April amadagi hengat na bawarip laukray. Agency gi pau matungin na mamang sahida National Pharmaceutical Pricing Authority NPPA na Wholesale Price Index WPI yenglaga Hidakki Mamal Chada hengat ki basulay kravane. Wholesale Price Index hengalakpa na April amadagi tongan-tongan badrak makal sahum gamarifu gamari amasung formulation lising hen bagi hidak singi mamal hengat kadavani haide. Mamal hengat kadoriba hidak singadu Wholesale Price Index na pirakpa. National List of Essential Medicine NLEM na lepanay. Senior Health Ministry ge official amagi report pala dun na hay. Ana Layengda Tangaifadana Changba hidak langthaki mamal hengat kadoriba sina kaithel da hidak fangdaba natraga wat pagi khudong chaba layroy hidak sariba amasung layriba singda Chamanaba Kudong Shaba Pangane. Hidak Sariba Company Sing na Mang na Hidak Yon Bayaroy, Piba Masi Yang Laga. Layengda na Tangaifadaba Hidak Sing Marang Kai na Panganaba Supply Tawgane. Mamal hengat pagi tawong adu control manner de hengat hangane. Mamang da Chada ki chang da Hidakki Mamal hengat payahan ke. Hidak Saba tongan-tongan ba. Company Sing na kaithel da pangaliba Hidak Sing Chada mangagi makada lehen kivane. Maduga manana Mamal hengat pagi tawong adu Handak Susathagani hai na All India Drug Action Narcotics ke co-convener Malini Aisola na Phongdorok le hai ribo organization asi miyam da chunaba mamal da hidak phangan bagi lamda thabak tawba manai Tangaifadana Changba hidak singi mamal Wholesale Price Index na khangin hengalakpa yai adubo Drug Price Control Order na makhoi na chana kanglon gi makhada mamal hengat pagi thoksiladu chathagadaba nei kumsing 2013 dage hauraga chahi asi faubada Hidakki Mamal khwaidagi wangba changda hengatpa thengnare. Chahi amada Hidakki Mamal hengatpa yabage ayaba piba chang adu Chada dagi heloidavane. Adum oina maghandak Mamal hengalakpa yariba side madugi mathakta oire. Price Control Unit na chapsaba thabak amade miyamda laiba ngambagi chang yenglaga hengarangadavani haire. Imphal Smart City Phase 2 athingba kaya na Imphal Turel gi nongpok lambe pakthokpa ngamdre. India Government ki Ministry of Housing and Urban Affairs ki makhada paikhaliba Imphal Smart City mission gi ani suba phase ta yauriba Imphal Turel gi nongpok thangba torabanda sanjen thongdagi minu thong phawba chaliba lambi pakthokpagi thabak hauba ngamdana leide lambi asida lam khopsilaga yum kai sajinba kaya yaubana madubu takthokna ba laingakna thabak laukhatpa matamda khurau oiraga leibana thabak hauba ngamdana leibani haide State laingaka company ga mugnarakpadagi lamdengi solid waste plant thabak lepkhre Imphal East District ki Thugaibada Solid Waste Plant thamba mathau tare. Lamdengda leiba Manipur gi amata ngairaba Solid Waste Management Plan asigi pifam thokpa sel pibidre haibagi wahuda. State laingaka plan asibu chalairiba company ga mugnarakpadagi tha asigi kungama pandagi thabak leptuna laikhiba maramna Imphal gi tongan-tongan ba mafam singdagi purakpa amot akai amata Solid Waste Management Plan asida thahan khidrai. Police na protest Thugaibada Congress worker mari Sokle. Indian National Congress ki lusingba Rahul Gandhi disqualify tawkhibabu yaningdaba phongdokpa amasung laibak sigi democracy kallu haiba demand tawraduna ngarang numidang wairam Imphal da sathagiba Congress workers singi protest police na laksin bada yamdrabada nupi worker mari soktuna laika nakhre Manipur Pradesh Congress Committee MPCC gi makhada leiba seva dal gi workers singna kangla gi maning thangba sanathong mamangda BJP lengang na national agency sing Supai paisin duna Congress da satharagliba award anay yaning da bapongdok tuna candle lighting pangthokhe seba dal ge thomi sing na makhoi gi fizol setuna kangla gi maning thangba sanathong mapada protest tawringai da Imphal West District Police ki team kaya marum sangsilakhe police personnel sing aduna tear gas spray kapsin duna Congress workers sing adu tankhai na bohna rakhe moroki spray adu kapada ge seba dal gi workers sing kaiduna chen ba horakhe maduda nupi mare wantharakhi haire Protest tawramba mayam adu BT Rota leiba Congress office da sangsilaglaba tungda party asigi Vice President L Tilotama na paumi sing da haike Congress ki protest asi ichamsamna candle macha mamam pairaga kanagumba matada akaiba pidaba makhalgi nei
Masi fauba pangthokpa yadaba laingaki thawong ase kiningai oirakle. Rahul Gandhi disqualify tawribasigi mapung oiba maramde mahangna parliament da hanglakadaba wahang mayamsing Adaniga Modiga kari mari lainaribage haibana chingbasing asidagi paukhum piba kibana maram oiragane